ꯑꯩꯈꯣꯏꯅ ꯑꯦꯗ ꯇꯧꯕ ꯈꯣꯠꯄ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯤꯖꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏ ꯈꯣꯠꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯊꯥꯒꯠꯆꯕꯗꯨꯁꯨ ꯑꯗꯨ ꯄ꯭ꯔꯃꯣꯠ ꯇꯧꯋꯦ ꯑꯗꯨ ꯑꯅꯤ ꯂꯣꯟꯕ ꯄ꯭ꯔꯃꯣꯠ ꯇꯧꯋꯦ ꯑꯅꯤ ꯂꯣꯟꯕ ꯂꯣꯟꯗꯕꯩ ꯀꯩꯝꯇ ꯅꯠꯇꯦ ꯑꯗꯨ ꯑꯩꯈꯣꯏ ꯁꯨꯝ ꯅꯨꯡꯉꯥꯏꯕꯗꯨꯒꯤ ꯁꯨꯝ ꯊꯥꯒꯠꯄꯅꯦ ꯃꯌꯥꯝꯁꯤꯅ ꯑꯉꯥꯡꯗ ꯂꯝ ꯇꯝꯅꯔꯅꯤ ꯃꯤꯒꯤ ꯃꯇꯧ ꯇꯝꯕ ꯍꯥꯏꯁꯦ ꯏꯁꯥ ꯀꯣꯛꯇ ꯂꯩꯇ꯭ꯔꯣ ꯃꯤꯒꯤ ꯃꯇꯧ ꯇꯝꯃꯗꯤ ꯑꯐꯥꯎ ꯑꯐꯥꯎꯕ ꯃꯌꯥꯝ ꯂꯩꯅꯤ ꯐꯣꯟꯗ ꯎꯠꯂꯤꯁꯤꯡꯗꯣ ꯅꯣꯏꯅꯤ ꯅꯆꯥꯁꯤꯡꯗꯣ ꯂꯣꯏ ꯐꯥꯎꯔꯣꯏꯗ꯭ꯔꯣ ꯃꯇꯧ ꯇꯝꯅꯔꯗꯤ ꯑꯗꯨꯝꯕꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯅꯝꯕꯗꯅ ꯑꯩꯈꯣꯏ ꯃꯇꯧ ꯇꯝꯅꯤ ꯆꯨꯔꯨꯡꯅꯔꯛꯀꯅꯤ ꯑꯗꯨ ꯇꯧ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯠꯇꯕ ꯃꯃꯥꯡꯗ ꯑꯐꯕ ꯃꯤ ꯃꯌꯥꯝ ꯏꯟꯇꯔꯚꯤꯌꯨ ꯂꯧꯋꯦ ꯈꯣꯠꯂꯦ ꯅꯣꯏ ꯅꯆꯥꯅꯁꯨ ꯑꯗꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯑꯗꯨꯝ ꯖꯦꯅꯦꯔꯦꯁꯟ ꯑꯗꯨꯝ ꯃꯌꯥꯝ ꯌꯨꯠꯈꯩꯗ ꯃꯌꯥꯝ ꯑꯃ ꯌꯦꯡꯉꯦꯀꯣ ꯑꯗꯨꯝꯕꯗꯤ ꯂꯣꯏꯅꯃꯛ ꯂꯧꯅꯔꯕ꯭ꯔꯕ ꯂꯧꯅ ꯈꯪꯗꯦꯗ ꯃꯤꯅꯕꯨ ꯉꯥꯡꯅꯤꯡꯉꯗꯤ ꯑꯗꯨꯝ ꯄꯨꯡꯉꯥꯡꯗ ꯉꯥꯡꯕꯅꯦ ꯑꯗꯣ ꯉꯥꯡꯉꯤꯕꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯃꯥꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯁꯦꯡꯅ ꯆꯨꯝꯅ ꯐꯅ ꯍꯧꯔꯛꯄꯅꯣꯅ ꯊꯤꯒꯠꯂꯨꯀꯥꯟꯗꯗꯤ ꯑꯃꯠꯇꯁꯨ ꯐꯔꯝꯃꯣꯏ ꯃꯕꯨꯛ ꯐꯕ ꯍꯥꯏꯔꯔꯣꯏꯒꯦ ꯃꯤ ꯐꯕ ꯋꯥꯈꯜ ꯇꯥꯕ ꯃꯤꯗꯤꯀꯣ ꯃꯤꯒꯤ ꯃꯔꯝꯗ ꯃꯤ ꯋꯥꯁꯨ ꯉꯥꯡꯅꯗꯕꯅꯦ ꯑꯗꯨꯒ ꯌꯥꯝ ꯀꯩꯅꯣ ꯇꯧꯗꯕꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯄꯕ꯭ꯂꯤꯛꯇ ꯁꯨꯝ ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯝ ꯉꯥꯡꯕ ꯃꯤꯉꯣꯟꯗ ꯕꯦꯠ ꯀꯣꯃꯦꯟꯒꯨꯝꯕ ꯌꯥꯝ ꯄꯤꯕ ꯑꯗꯒꯤ ꯑꯗꯨꯝꯕ ꯃꯤꯁꯤꯡꯁꯦ ꯀꯌꯥ ꯐꯕ ꯃꯤꯗꯤ ꯑꯣꯏꯒꯟꯗꯦ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗꯀꯣ ꯍꯥꯏꯗꯤ ꯑꯐꯕ ꯃꯤ ꯉꯁꯤ ꯐꯥꯎꯕꯗ ꯁꯨꯝ ꯌꯦꯡꯉꯨꯅꯤ ꯃꯤꯉꯣꯟꯗ ꯕꯨꯠ ꯀꯃꯦꯟ ꯇꯧꯋꯦ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯌꯥꯝꯅ ꯍꯦꯛꯇ ꯂꯥꯟꯅ ꯅꯦꯀꯦꯠꯇꯒ ꯊꯥꯒꯠꯄ ꯑꯗꯒꯤ ꯍꯦꯛꯇ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯇꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯍꯣꯏ ꯐꯔꯦ ꯌꯥꯔꯦꯅꯦ ꯑꯗꯨꯁꯨ ꯅꯠꯇꯦꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯥꯏꯕꯛꯅ ꯇꯝꯅꯔꯝꯕꯒꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯈꯣꯠꯄꯁꯦ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯍꯧꯗꯣꯛꯈꯤꯕꯁꯨ ꯅꯠꯇꯦ ꯑꯗꯒꯤ ꯑꯗꯨꯝ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯁꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔ ꯂꯥꯛꯑꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯏꯁꯥ ꯌꯥꯅꯖꯕꯒꯤ ꯑꯗꯨꯝ ꯑꯦꯛꯁꯦꯞ ꯂꯣꯏꯅ ꯇꯧꯅꯔꯦꯗ ꯃꯌꯥꯝꯅ ꯑꯃꯨꯛ ꯑꯇꯣꯝꯕꯤ ꯑꯍꯟ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯀꯝꯄꯤꯌꯔ ꯑꯃꯨꯛ ꯇꯧꯔꯅꯤ ꯑꯗꯩ ꯗꯥꯎ ꯌꯥꯔꯣꯏ ꯑꯗꯨ ꯑꯗꯥ ꯑꯃꯨꯛ ꯍꯥꯏꯔꯅꯤ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩꯗꯤ ꯃꯣꯏ ꯋꯥꯈꯜꯂꯣꯟꯁꯦ ꯆꯨꯔꯨꯡꯅꯔꯛꯀꯅꯤ ꯑꯃꯨꯛ ꯍꯥꯏꯅꯤ ꯑꯗꯣ ꯍꯣꯏꯅꯦ ꯆꯨꯔꯨꯡꯅꯤ ꯌꯦꯡꯕꯤꯔꯨꯔꯅꯨꯅꯦ ꯑꯩꯈꯣꯏꯁꯨ ꯊꯥꯒꯠꯂꯔꯣꯏꯒꯦꯅꯦ ꯑꯗꯨꯒ ꯑꯐꯕ ꯃꯌꯥꯝ ꯊꯥꯒꯠꯂꯛꯏꯗꯣ ꯆꯨꯔꯨꯡꯉꯕ꯭ꯔꯕ ꯅꯣꯏ ꯅꯆꯥ ꯅꯁꯨꯗꯣ ꯅꯅꯥꯎꯄꯥ ꯅꯅꯥꯎꯄꯤ ꯅꯆꯥ ꯅꯁꯨꯁꯤꯡꯗꯣ ꯆꯨꯔꯨꯡꯉꯕ꯭ꯔꯥ ꯀꯌꯥꯝ ꯐꯔꯒꯦ ꯑꯐꯕꯕꯨꯗꯤ ꯑꯣꯏꯖꯧꯀꯣ ꯑꯗꯣ ꯑꯗꯨꯅꯦ ꯑꯩ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯃꯤꯉꯣꯟꯗ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯦ ꯃꯤꯁꯨ ꯉꯥꯏꯔꯦ ꯃꯤꯉꯣꯟꯗ ꯀꯩꯗꯧꯅꯨꯡꯗ ꯀꯂꯛ ꯄꯦꯟꯅ ꯉꯥꯡꯒꯅꯨꯀꯣ ꯑꯗꯨꯝ ꯈꯨꯕꯥꯛ ꯈꯨꯅꯝꯅꯦ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯑꯩꯅ ꯉꯁꯤ ꯃꯤꯒꯤ ꯀꯩꯅꯣꯝꯇ ꯑꯩꯅ ꯀꯂꯛ ꯄꯦꯟꯅ ꯉꯥꯡꯉꯨꯔꯅꯤ ꯑꯗꯨꯝ ꯈꯨꯕꯥꯛ ꯈꯨꯅꯝꯅꯦ ꯍꯧꯖꯤꯛꯇꯤ ꯃꯤ ꯊꯥꯏꯅꯗꯤ ꯍꯥꯏꯅꯔꯛꯇ꯭ꯔꯥ ꯃꯊꯪ ꯃꯄꯣꯛ ꯑꯗꯩ ꯅꯪ ꯃꯊꯪ ꯃꯄꯣꯛꯇ ꯑꯗꯨꯗꯣ ꯍꯧꯖꯤꯛꯇꯤ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯨꯝ ꯁꯠ ꯂꯣꯏ ꯐꯪꯕꯅꯦ ꯑꯗꯨꯅ ꯃꯤꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯅꯠꯇꯦꯀꯣ ꯀꯩꯗꯧꯅꯨꯡꯗ ꯃꯤꯒꯤ ꯃꯕꯨꯛ ꯅꯥꯅꯕ ꯀꯂꯛ ꯄꯦꯟꯅ ꯉꯥꯡꯕ ꯈꯣꯠꯄꯁꯦ ꯉꯥꯡꯕꯤꯒꯅꯨꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯉꯥꯡꯖꯗꯦ ꯑꯗꯣ ꯍꯥꯏꯗꯤ ꯃꯌꯥꯝꯁꯨ ꯂꯣꯏ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯇꯦ ꯇꯧꯕ ꯌꯥꯎꯔꯒꯁꯨ ꯇꯧꯕꯤꯒꯅꯨ ꯑꯗꯨ ꯀꯩꯁꯨꯝꯇ ꯐꯠꯇꯕꯅꯦ ꯑꯗꯣ ꯃꯤꯉꯣꯟꯗ ꯀꯂꯛ ꯄꯦꯟꯅ ꯉꯥꯡꯕꯁꯦ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯑꯗꯨꯝ ꯆꯨꯔꯨꯡꯕ ꯑꯗꯒꯤ ꯏꯁꯥꯗ ꯇꯦꯛꯁꯟꯅ ꯍꯩꯖꯤꯟꯕꯀꯣ ꯆꯨꯔꯨꯡꯕꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯅꯤ ꯂꯣꯜꯂꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇꯕꯀꯣ ꯑꯗꯨꯝ ꯐꯒꯟꯗꯕꯗꯣ ꯈꯪꯕ꯭ꯔꯥ ꯃꯤꯉꯣꯟꯗ ꯀꯂꯛ ꯄꯦꯟꯅ ꯉꯥꯡꯕ ꯑꯗꯒꯤ ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯕꯦꯛ ꯕꯥꯏꯠ ꯇꯧꯕ ꯁꯨꯝꯕ ꯃꯤꯁꯦ ꯑꯗꯨꯝ ꯐꯒꯟꯗꯕꯅꯦ ꯑꯗꯩ ꯃꯧꯗ ꯑꯣꯏꯔꯒꯁꯨ ꯃꯅꯦꯝ ꯃꯀꯨ ꯇꯤꯟꯅ ꯌꯥꯗꯕ ꯃꯧ ꯃꯌꯥꯝꯗꯩ ꯇꯣꯉꯥꯟꯅ ꯍꯦꯛ ꯇꯥꯔ ꯂꯩꯔꯝꯒꯨꯝꯕ ꯑꯗꯨꯝ ꯇꯧꯒꯟꯕꯅꯦ ꯁꯤ ꯌꯦꯡꯉꯣꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯗꯕ ꯆꯨꯝꯅ ꯆꯠꯄ ꯃꯤꯗꯤ ꯃꯅꯦꯝ ꯃꯀꯨꯅꯁꯨ ꯌꯥꯅꯤ ꯂꯩꯀꯥꯏ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅꯃꯛꯅ ꯇꯤꯟꯅꯕ ꯌꯥꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯇꯨꯡꯗ ꯋꯥ ꯌꯥꯝ ꯉꯥꯡꯒꯟꯕꯁꯦ ꯍꯣꯏ ꯃꯥꯒ ꯉꯥꯡꯅꯃꯤꯟꯅꯕ ꯃꯤ ꯑꯃꯅꯤꯕꯨꯗꯤ ꯃꯥꯒꯤ ꯌꯥꯅꯖꯕ ꯃꯤ ꯂꯩꯅꯤꯀꯣ ꯑꯗꯣ ꯑꯁꯦꯡꯕ ꯔꯦꯀꯣꯔꯗꯤꯡꯅꯦ ꯑꯗꯣ ꯀꯣꯛꯀ ꯉꯥꯎꯋꯦ ꯍꯥꯏꯕ ꯏꯅꯥꯎꯄꯤꯒꯤ ꯃꯆꯥꯅꯦ ꯁꯤꯁꯇꯔ ꯗꯦ ꯑꯣ ꯁꯤ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯣ ꯁꯤ ꯍꯥꯏꯈ꯭ꯔꯦ ꯆꯩꯔꯥꯎꯕꯗ ꯂꯥꯛꯑꯣ ꯑꯣ ꯑꯩꯈꯣꯏꯁꯨ ꯂꯥꯛꯄ ꯌꯥꯏꯌꯦ ꯂꯣꯏ ꯂꯥꯛꯑꯣ ꯆꯩꯔꯥꯎꯕꯩ ꯄꯣꯠ ꯆꯩ ꯊꯤꯟꯗ꯭ꯔꯤꯕꯀꯣ ꯗꯦꯠ 7ꯗ ꯊꯤꯟꯗꯣ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯆꯦꯒ ꯏꯕꯥꯅꯤ ꯅꯪꯅ ꯂꯥꯛꯑꯣ ꯈꯅꯥꯝ ꯂꯩꯀꯥꯏꯗꯩꯅꯦ ꯂꯥꯛꯑꯣ ꯗꯦꯕꯤꯀꯥ ꯂꯥꯞꯄꯗꯁꯨ ꯅꯣꯡꯃ ꯀꯥꯏꯊꯣꯛꯑ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯆꯦ ꯐꯦꯁꯇꯤꯚꯦꯜ ꯂꯥꯛꯀꯦ ꯆꯦ ꯊꯧꯕꯥꯜꯗꯩꯅꯦ ꯐꯣꯂꯣ ꯕꯦꯛ ꯑꯧ ꯇꯧꯔꯛꯀꯦ ꯃꯋꯥ ꯂꯧꯔꯨꯅꯣ ꯍꯥꯏꯌꯦ ꯂꯧꯕꯨꯗꯤ ꯂꯧꯕꯤꯗꯦꯗ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯆꯨꯝꯃꯦ ꯂꯥꯛꯀꯦ ꯏꯠꯇ ꯆꯥꯛ ꯆꯥꯔꯕ ꯍꯥꯏꯔꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯆꯨꯝꯃꯦ ꯍꯦꯟꯊꯣꯏꯕꯤ ꯗꯦꯕꯤꯀꯥ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯊꯣꯏꯕ ꯌꯥꯏꯐ ꯍꯥꯏꯔꯣ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯃꯤ ꯌꯥꯝ ꯂꯩꯕꯅꯦ ꯀꯩꯁꯨ ꯈꯟꯗꯦꯗ ꯅꯣꯏ ꯃꯇꯧ ꯇꯝꯅ ꯇꯨꯡꯗ ꯑꯉꯥꯡ ꯁꯣꯏꯔꯦ ꯍꯥꯏꯕ
Nate nasada haibani isaje kaino isaje isage my life my rule isage apambane isage punsine aina nungaine khalaga akhoi chena nungaine khalaga tamona sumana nungaine khalaga akhoi accept tawminabane ko aduda mayamna yamna akhoi gi damakta wabiba adagi kano tawai mathau di tade haitare wazare isage nungaijare isage tawbatabu akhoina mayamda yamna kano mayamda yam expose tawbai wanate akhoi kanamta akhoi viral chatpiyo akhoi photo thagat piyo haiba leite ko hojik mak sungai ai isagi account deni ko aina hojik live thajari je si hojik thaulai tamami kharana amuk recording tawraga mo youtube ta yaw mane ba si viral ohelije akhoina ra isana ra prajana ra akhoi ju gyan ta de si mayam na dum khangbiro gyan ta dri je akhoi ra mira society ji da akhoi khatara sign downari je adu de mayam na dum khangbiro ko haidi luhongbagi kano tawre viral chatle baton thange viral chale baton du ju namme ahan bagi number du da demo hai kano ahan bagi ama khak tawbodo baton nambam dagi nupim jam khana thagale ko adu mi gi life ta yam na moine khut thingjam mai mathau je kari no ba ngai thagale do mayam na dum santona re ko adum viral chakhre luhonge thawlai tabajing khoi luhongba ngai bi re ko luhongba mi hoi yengingam gani ko yengbiro sai sa ka sukai di hada noi na mu nasana sagi account lawthoga kano tawba share tawba adu tawba ge mathau ta de just nang nasa nang thingnari du nang yengo yare adu nang na family da nang mama papa du utke na chinau kan nang gi phone du dei utlo adu na tabi noi share tawba adagi nasagi kano da adu da thagat pa ji kai mathau no ba khoi life se noi na pala bro khanbudi khande da adu akhoi gi tawdam adu talle ba yamna ꯊꯕꯛ ꯇꯧꯋꯦ ꯌꯥꯁꯪꯕꯒꯤ ꯀꯩꯗꯧ ꯇꯧꯗꯅꯤ ꯒꯦ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯦ ꯀꯩꯅꯣ ꯊꯕꯛ ꯇꯧꯗꯕꯤꯗ ꯂꯥꯏꯐ ꯊꯥꯔꯒ ꯂꯩꯒꯗ꯭ꯔꯣ ꯃꯌꯥꯝꯁꯦ ꯈꯜꯂꯤꯁꯦ ꯊꯕꯛ ꯇꯧꯗ꯭ꯔꯦ ꯂꯥꯏꯐ ꯊꯥꯔ ꯂꯩꯔꯦ ꯊꯕꯛ ꯂꯩꯔꯗꯤ ꯑꯩ ꯂꯥꯏꯐ ꯊꯥꯒꯗ꯭ꯔꯣ ꯊꯕꯛ ꯇꯣꯛꯊꯣꯛꯑꯒ ꯊꯕꯛ ꯂꯩꯇꯕꯒꯤ ꯊꯕꯛ ꯂꯣꯏꯕꯒꯤꯅꯦꯀꯣ ꯂꯥꯏꯐ ꯊꯥꯔꯤꯁꯦꯀꯣ ꯑꯗꯨꯅ ꯃꯤꯉꯣꯟꯗ ꯄꯣꯖꯤꯇꯤꯞꯇ ꯈꯟꯕ ꯇꯝꯃꯣ ꯅꯦꯒꯦꯇꯤꯞꯇ ꯌꯥꯝ ꯈꯟꯒꯅꯨꯀꯣ ꯑꯗꯣ ꯃꯤꯉꯣꯟꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯦꯒꯦꯇꯤꯞꯇ ꯌꯥꯝ ꯈꯟꯕ ꯃꯤꯁꯦ ꯏꯁꯥ ꯐꯠꯇ꯭ꯔꯕꯅꯤꯀꯣ ꯏꯁꯥ ꯐꯔꯗꯤ ꯏꯁꯥ ꯆꯨꯝꯅ ꯆꯠꯂꯗꯤ ꯃꯤ ꯂꯣꯏꯅ ꯆꯨꯝꯅ ꯎꯕꯅꯤꯀꯣ ꯑꯗꯨꯒ ꯏꯁꯥ ꯆꯨꯝꯗ꯭ꯔꯕ ꯑꯗꯨꯝ ꯃꯤ ꯑꯃꯇ ꯆꯨꯝꯅ ꯎꯕ ꯉꯝꯗꯕꯅꯤꯀꯣ ꯑꯩ ꯁꯟꯁꯀ꯭ꯔꯤꯟꯗꯤ ꯂꯤꯛꯃꯤꯒꯤ ꯁꯤꯖꯤꯟꯅꯩꯕꯀꯣ ꯅꯥꯏꯠ ꯀ꯭ꯔꯤꯝꯗꯤ ꯑꯩꯅ ꯅꯣꯕꯦꯁꯀꯤ ꯀꯩꯅꯣ ꯑꯣꯔꯤꯐ꯭ꯂꯦꯝꯒꯤꯗꯣ ꯁꯤꯖꯤꯟꯅꯔꯝꯕꯅꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯇ ꯑꯃꯨꯛ ꯉꯁꯥꯏ ꯑꯃꯨꯛ ꯑꯦꯝꯋꯦꯒꯤ ꯑꯃꯨꯛ ꯁꯤꯖꯤꯟꯅꯒꯦꯅ ꯑꯃꯨꯛ ꯇꯧꯋꯦ ꯔꯨꯝ ꯇꯨ ꯇꯧꯔꯛꯀꯦ ꯑꯩ ꯍꯣꯔꯦꯟ ꯀꯨꯝꯊꯕꯗ ꯇꯧꯔꯛꯀꯦ ꯅꯨꯡꯁꯤꯅꯕꯗꯣ ꯌꯥꯝ ꯆꯥꯛꯆꯩꯌꯦ ꯍꯥꯏ ꯍꯣꯏ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕꯗꯤ ꯑꯗꯨꯝ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯅꯔꯅꯤ ꯃꯌꯥꯝꯅꯁꯨ ꯊꯧꯅꯥ ꯍꯥꯞꯄꯤꯔꯦ ꯍꯥꯏꯇꯥꯔꯦ ꯊꯧꯅꯥ ꯍꯥꯞꯄꯤꯔꯦ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥ ꯀꯥꯔ ꯉꯥꯏꯔ ꯂꯩꯕ ꯃꯌꯥꯝꯁꯤꯅꯅꯦ ꯑꯩꯈꯣꯏꯗ ꯊꯧꯅꯥ ꯑꯃ ꯍꯥꯞꯄꯤꯔꯦ ꯄꯨꯟꯁꯤꯗ ꯈꯠꯅꯕ ꯍꯥꯏꯕꯗꯨꯗꯤ ꯀꯩꯁꯨꯝꯇ ꯈꯠꯅꯔꯔꯣꯏ ꯑꯗꯣ ꯃꯌꯥꯝꯅ ꯑꯁ ꯑꯉꯥꯡ ꯑꯃ ꯄꯣꯛꯑꯀꯥꯟꯗ ꯀꯨꯝꯍꯩ ꯌꯦꯡꯒꯦ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯃꯤ ꯌꯥꯝꯗꯦ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯇꯥꯃꯣꯅꯦ ꯑꯩꯈꯣꯏ ꯆꯦꯅꯦ ꯑꯩꯅꯦ ꯑꯩꯈꯣꯏ ꯃꯃꯤꯅꯦ ꯏꯅꯥꯎꯄꯤ ꯏꯅꯥꯎꯄꯥꯒꯁꯤꯗꯤ ꯃꯣꯏ ꯑꯗꯨꯝ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯗꯧꯁꯤ ꯅꯠꯇꯦꯅ ꯑꯩꯈꯣꯏ ꯃꯤꯁꯨ ꯀꯩꯁꯨ ꯌꯥꯝꯗꯦ ꯃꯤ ꯌꯥꯝꯗꯕꯩꯗꯃꯛꯇ ꯃꯣꯏꯁꯨ ꯊꯝꯃꯤꯅꯦ ꯂꯩꯍꯜꯂꯤꯅꯤꯀꯣ ꯑꯩꯈꯣꯏꯗ ꯑꯗꯣ ꯑꯩꯈꯣꯏ ꯑꯉꯥꯡ ꯌꯥꯎꯅꯔꯛꯑꯒ ꯀꯨꯝꯍꯩ ꯌꯦꯡꯒꯦ ꯑꯗꯨꯅ ꯍꯦꯟꯅ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯈꯪꯕ꯭ꯔꯥ ꯃꯤ ꯌꯥꯝꯃꯛꯑꯀꯥꯟꯗ ꯑꯗꯨꯅꯤꯗ ꯑꯣꯍꯣ ꯀꯩꯅꯣ ꯇꯧꯒꯦ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯎꯠꯂꯛꯀꯦ ꯑꯩ ꯀꯨꯝꯊꯕꯗꯀꯣ ꯆꯦꯒꯤꯅꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯗꯤ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ ꯍꯥꯏ ꯁꯀꯤꯔꯥ ꯆꯦ ꯆꯨꯝꯃꯦ ꯃꯋꯥꯕꯨꯗꯤ ꯂꯧꯕꯤꯗꯦꯗ ꯍꯥꯏꯗꯤ ꯀꯩꯗꯧꯕꯩ ꯂꯧꯗꯣꯏꯅꯣ ꯃꯣꯏꯅ ꯊꯥꯛꯄꯤꯕ꯭ꯔꯣ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯑꯦꯛꯁꯄꯣꯖ ꯇꯧꯋꯤ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯏ ꯑꯩꯈꯣꯏ ꯀꯩꯅꯣ ꯏꯟꯁꯇꯥ ꯑꯦꯀꯥꯎꯟ ꯑꯗꯩ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯁꯦ ꯑꯩꯈꯣꯏ ꯈꯤꯇ ꯄꯥꯏꯔꯒ ꯈꯤꯇꯪ ꯊꯥꯒꯠꯄ ꯅꯠꯇꯦꯀꯣ ꯅꯣꯏꯁꯨ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯅꯁꯥꯒꯤ ꯏꯟꯁꯇꯥ ꯑꯦꯀꯥꯎꯟ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯂꯩꯔꯝꯒꯅꯤ ꯂꯩꯕꯗꯨꯅꯕꯨ ꯑꯩꯈꯣꯏꯒꯤꯁꯨ ꯃꯥꯅ ꯆꯪꯕꯗ ꯎꯔꯤꯅꯤꯀꯣ ꯃꯁꯥ ꯃꯁꯥꯒꯤ ꯊꯥꯒꯠꯄꯁꯤꯡꯗꯨꯗꯤ ꯑꯗꯨꯅ ꯀꯩꯗꯧꯔꯕ ꯑꯩꯈꯣꯏꯗꯤ ꯃꯣꯏꯒ ꯃꯥꯟꯅꯗ꯭ꯔꯣ